Sidokhraba Rajbari ki Mapham preserve Touduna Thambana Achumba Khongthang Oigani HAINA Cocomi ki CONVENOR ATHOUBA PHONGDORAKLI ngasi Cocomi ki mayai loisang da pangthokiba paugi Mapham amada mahakna paumi singda makata na hai manipur ki puwari ga sagona duna laklaba manipur bu India da tilhannaba khudek pina kiba Silongi Rajbari bu irai laina manghan kibada Cocomi na condemn tawrakli Cocomi ki ware matung ina Rajbari leiramba Mapham adu ngak senduna thamgadabani Mapham adu manipur na India ga merger agreement tawna kiba mutat pa yadraba puwari ki Mapham amani Rajbari uful tana thugaiba loikiba numit kumja lisinganiga kunmangagi October 9 bu ningsingduna miyamna awaba phongdoktuna numit asi lakliba chahi singda palan tawfam thoi DPR Northeast Council and EC na pirakiba approval amadi safety report sing amadi mari leinaba project document pumnamak miyamda khangan pham thoi haiba wafam su mahakna thamki miyam da leiriba khoirang khusaunaba miyam da leiriba pendriba aduga yumpham maduda amadi maduda puraiba puwari ka sagon naraga laiba wari simbul singado madugi thodok singado maduda achumba wayel pibi base hairiba preserve tawraga thamba sina huji leiriba pibam dur preserve tawra thamba sina achumba wayel ma pibagi ahanba khongthang ma oigani hadna koi lobje manipur gi puwari muthatna ba khona kiba numit haidana Silongi Rajbari da leiba Indiana Manipur da tin khibagi wathok amadi thodok adubu muthatna ba hona khiba tangkak numit haidana haibu numit da se jahi khuding gi koi October gi tang ni ban se miyam na ningsangaga pian da ba phongdok numit amadi koi toba chumbra haibu sisu koi adumaina khali aduga ahum subada thokriba thodok asigi chap chaba investigation ama hojikti moi monitoring ama die koi gi supervision company ma reconstruction tawna bagi committee ni chairman haire monitoring amadi reconstruction gi duna tongan ba oiraga thokriba thodok sida miscommunication lei haiba art and culture gi market gi phongdorokpa pda na ngangai ba moi masai marakta interdepartmental ekoi gi coordination lei tabi wathok sing laiba singji overall masigi in charge na kanano oibuno gad no oiribra kanagi supervision makha da thabak si chathabano haiba si chapchana investigation ama tawraga miyam da thamba chungani haiba si ma thamjage aduga huji chathariba thodok sidi semja chagatbi thaba se lepe ju hai masi makha tana pura lepiro karum kanbu lepka da ge hai kanda thokriba thodok sigi matang da madi oiba pibu masigi khanna naina ba gidamta ekoi civil society sing heritage ki expert sing historian sing amadi ekoi gi ningthau Budachandra gi makha da lehoriba Jadanawda sing maruina Rajbari gi asigi red land asigi Mapham asida sagona na loina rakiba mioi sing member sing yaurakanda punna phaminaraga wathok asigi thodok asigi poching ase macha khaina koi wail ma angmang namna ba honabado madu loidana thaba se makha tawbe khudong chade madu tawbidanu haiba sima I thamjake